Handak Turkey da yuhara haduna tak tumliba ase natural nate but US na modern super technology haarp kouba sijina duna ohenbani haiduna conspiracy theory kaya thorak tuna yamna kanna muk nainari adubu tasengna US na touhanbani haibagi tafong ba evidence leite yuhara aduna maram oiraga hojik phawbada Turkey amadi Syria da pullaga mioi lising kunthram manga hena sikre hauki bachahi cham asigi manungda asigumbi yuhara hakidri yuhara ki main center oikiba mafam singdi almost flat ohenki conspiracy theory mayam ki matungina handak Sweden NATO da chanbagi kanna torok patanjada Turkey na athatpa piki madugi reply da punishment se Turkey da piki bani hainari mayam na chingnari badi natural nattadana haarp ko super technology asigi pambaina tasengna tauhan khiba yuharara maram di numit adugi yuharato ahumlak hanna haki hadringai magda Turkey gi atyada nong leitebada nongthang kupki hairi loinana angakpagi maingal amasu nongchup atyagi chidai da uhanki adu erbadi haarp ko super technology ase karino masi su khangba amasangli Turkey amadi Sweden ki marakta hanadagi hauna tension khara lainei Turkey na hai makoi gi treat oiba meoi khara Sweden da lotura lai makoi sing release to bagi mafam ga loinana leiba ki oiba security gi ofam khara Turkey na Sweden da thamki maram khara na Sweden Turkey yanabai ngamdi chairak sida Sweden NATO da changbagi wa lakhi Turkey su NATO gi member oibana makoi gi su ayaba mathau tai Turkey ni yakidi maudagi political mi khara thorak laga Quran mai thaki Sweden da masidagi Turkey na Sweden bu NATO da join to support toroi haikre NATO ki backbone di America ni aduna manung da kha chiklaga handak Turkey da devastation ase purakhibra haina kanglup kharana conspiration theory puthorakli Turkey da oikiba yuhara adugi mangjawna makoi gi atyada nongthang kupki aduga experts singi wadi yuhara ki magda atyada nongthang kupna de aduarabadi masi karino nong su lakhiba leiti numit aduda aduarabadi haarp ki technology ase sijin lakhibra atyada ki radiation kumlakhiba matamda nongthang haukibani amasung anirak ahum lakthokna nikhai duna mang takhan kibani masigi nong nini mangda France ki nupa amana su haiki Turkey amdi Syria da kharani sigi manungda 7.8 7.7 ki changda yuhara hagani nupa aduna masi karam na khangbage haujik phawda sibagi masing lepa laitara hengalakli total 35000 muk hele asiba lawthokpa masidagi su helakhi gani hairi haarp HAARP haise Alaska da laiba America gi scientific research center ni 1990 adwai dagi linkhatuna mauda thabak su bahaurakli hojik mafam amada shift tawkhre maram di research center asigi matangda atai laibak sing yamna kupna thijin humjin bahaurakpani hai conspiracy theory singi matungina haarp haiba technology ase prithvi gi ekoi gi atmospheric layer ionosphere da thabak sui amasung masigi matengna makoina target toningo famda radiation shoot to bungami audagi angle amat lauraga maduna yaihan ningo famda yaihan bayai harp technology gi matengna weather change to han bungami nong chu han bungami aduga yuhara su han bangami sini radiation ado lainung de yohalaga tectonic plate phawba nomhalaga yuhara ohan bangami Iran gi hanagi president na kharni mangda Pakistan da lakhiba nong gi matengna ohan khiba ichawado harp na ohenbani haiki adubu scientific probe ti to bangamde chawkhatpagi kham thenglo matamsida America gumba super power country da masigi technology ase leire aduga matang da thabak sui haibasi su thajaba yarakli conspiracy theory kayana asubna su hairi Japan da lakiba adungai gi tsunami su harp technology gi matengna ni sini Christian amadi Islam gi mot matungina hojik kana se Antichrist natraga Dajjal ko ba mamitang mo pa to lakpo matam oirakle sini Antichrist asina laklaga mahak mapuni haigadori malemda mana kudak ta nong suhan bay ngamgani mi halaga hingatan bangamgani kudak ta mapam amada makeup ta sat bangamgani adwar bati mana lakpa tanjada technology high point ta laiba oigani amasung mana maduki technology do sijinraga world ase control tawdori ni hai matamna lakpa do upa phanglagani tasegna harp na tawhon bataragati America si kaya tawang ngamlaba adubu makoina tawi haibase conspiracy theory da thambanatana chingnabanatana madugi proof ti aw phaw to ngamti so thanks for watching.